Manipuri Chanura Lesem Marup Macha Lema Safonglakiba Chahi Yankai Tarok Mapung Parakpage Kumon Thauram Palace Compound Leba Lamyan Basanglenda Ngasi Pangthokre Kumon Thauram Aduda Taramanga Shuba Manipur State Film Award 2023 da Best Voice Over Narration Award Pangkrabi Voice Artist Chongtham Kamala Amadi Manipuri Chanura Lesem Marup Macha Lemagi President Wangkai Mayum Amushanana Athoiba Mithunglen Singh Oina Sarukyaki Thauram Aduga Mari Lainana Macha Lemagi President Wangkai Mayum Amusanana Hai Manipuri Chanura Lesem Marup Macha Lema Asi Kumjalising Amaga Jamapan Humpumapan ki April Kun Mathoida Mahai Tamlibat Chanu Ningol Singh Punsinduna Manipur gi Ihan Hanba Nupi gi Lup Ama Oina Safong Kibani Nupana Kutlingba Kunai Asida Matam Adugi Chanu Ningol Singhna Lup Asi Semgat Naba Hotnakiba Adu Araiba Amadi Oikide Matam Aduda Nupi Singh Maning Makatamna Tabak Amata Tawbangam Kide Nupi Oibi Singha Mayum Makai Palaba Matungda Imung Adugi Ahalaman Amadi Mapuroibagi Makada Laiba Asina Manipuri Kunaida Nupi Oibi Singhi Punsi Mahinda Thoidokpa Ahongba Amata Purakpangam Kide Asigumba Chanabigi Taurina Chetna Punduna Laikraba Nupi Singh Malemgi Khongjelda Yauba Ngamnaba Tauri Adu Thadatuna Maning Makatamna Malemgi Miyamga Chatminaba Ngamnabagi Wakhalonda Manipuri Chanura Lesem Marup Macha Laimana Honaduna Laki Manipurgi Lojing Loya Amadi Manipurgi Mapalam Kasar Yauna Macha Laimagi Loishang Singh Semgatuna Nupi Kunai Chaukhatnabagi Damak Thabak Tawba Hauraki Nupi Singhi Senmitlon Sagatnabagi Pandamda Macha Laimana Yai School da Fisa Ko Linkhatuna Lamdam Asigi Iyong Phigi Pothok Singh Puthokpa Hauki Makha Tabadasu Nupi Singhi Senmitlon Phagatnaba Kaibi Kumuda Fisa Ko Linkhatuna Mafam Adugi Nupi Singda Training Kaya Piki Training Adudagi Puthorakpa Aikoigi Handloomgi Pothok Singh Lamdam Asigi Miyamna Ngasi Phawba Pamna Lainari Ngasi Su Mafam Adugi Nupi Singhna Workshet Asigi Mateng Lauraga Iyonggi Pothok Kaya Puthokli Nupi Oibi Singhi Senmitlon Phagatnaba Amadi Macha Masu Sembada Mateng Oinaba Macha Chama Haina Mingthonba Microfinance Scheme Amasu November Ama Kumjalising Amaga Jamapan Marifutara Tareta Haudoktuna Nupi Singda Ngasi Phawba Leptana Kudongjaba Phanghali Kunai Asi Watapadaba Kunai Ama Ohenbada Aikogi Lamdam Asigi Nupi Singh Punsinduna Senmitlon Semgatnaba Hotnasi Haina Mahakna Makhataki Nasidegina Sahi Yankaiga Mangagi Mamang Haibadi Lishingamaga Samapan Humpuga Mapangi Epilgi Kunga Mathoida Macha Laimase Sapongi Hariba Matam Adudadi Manipurda Nupigi Organization Amata Late Manipurda Nupigi Organization Se Macha Laimasina Ihan Hanbo Oiki Matam Aduda Nupi Singshi Karamba Thakta Leremge Haibada Nupi Singshina Mapanda Thoktana Lambi Sorokta Satpase Matamdugi Yamna Taunadabi Ikaibani Khangde Adegi Nupana Khulingba Samas Ama Oibania Adugumba Satnabi Mayam Ado Adudegi Sanura Mayamna Punjalaga Semjariba Kugi Macha Laimada Laijariba Mi Singshina Laktana Hariba Tauriba Thabak Mayam Ado Taunabagidamukta Matamdugi Hotnazaduna Laki Ngasidi Chahi Yankhaiga Taruk Mapung Pharakle Yankhaiga Taret Suba Khongjangda Laire